Impal West District Manung Sanba 91 Meitei Langol ya koibada Paramilitary Force sing thambe aroi haina Maikei du miam na lambi thingna kongsang sang singkre singkhong singa de kuki klai paiba sina Meitei misam sina nomain kaptuna landari bas thingna na bohana bi mahutta irang leitaba Langol da Paramilitary Force thamna bohana rang basida Maikei du miam na yabangam roi haina Meitei Langol apun ba mera lob President Akam Telo Tamana Fondorkli Mahana Makha Taraduna Hausik Langol ki Maikei da leiba Paramilitary Force khara si sulok thok na ba miang ki Maikei ki taksinlingai serakta ayanwa force thazin na bohon rak balai ba thibani Hausik leiba Paramilitary Force singa si Meitei miabo ngak sena balai ba nate kuki ki lehori ba yung khara si sang na ba lakmani lawi force thamna ba yadi hairagana state forcing thambiu makha ta na miang ki mayokta nampu sapu da Paramilitary Forcing thazin laglabadi he na kan makhongchang sang silaki kani amasung Hausik lariba sing asisu tak thok na ba miyam na angam bathak to hona gani haina mahangna fongdoki Mi haliba Meitei kukina kapak tana Meitei siriba mafam da ngak pidraga aikhoi gi langwon sida kari su irang leitaba mafam sida kari gi damakta makhoina masai da la aga kana ngak kadoribano lairiba kuki gi mayung khara si sangna na bagi damakta lakpiribra aikhoi Meitei bu aikhoi khunja sing sibu ngak pagi laibadi natte karigumba makhata na moina nampuda thamda yade haina thamjalakpa taraga di aikhoi na masai sida ngasi changjaliba khongjang sidagi hena aikhoi na kanba khongjang changchan jagani aduga loina na sida lairiba sibawba aikhoi makhoi bu ngamna na ba sirasu कोई तकथोक कनी हाइबा से मसी कोई प्रजा मियाम की लांगोन दा लेरिबा 91 गोन दा लेरिबा से मसी के कोई अरेपा वाखलोन अमने दुगा तसेंगना कोई तकसु तकथोक ना बहोना गनी सिरसु चंगा जो कोई मसीदा कोई खोंफम अमत लेंगदना अकन म खोंजंग चंगसन गनी